Akashbani Imphal Lanthokjari Paugi Saktam Saktam Masida Manipurda G20 gi Business 20 Mifam Manipur Lenga ki Mantri Mandol gi Mifam World Radio Day amasung Akashbani Imphal gi Paugi Saktam gi sarugama oina akhanaba paudamda aikhoi gi ukrul paumi sothing simrega ukrul for Sustainable Development ki convener Zanyo Baramga Unapa Bharatna G20 ki presidency oibaga mari lenina leibak sinba thungna chathariba tongan ba mifam singi tangkak ama Manipur dasu chayol sida pangthokhi Irai numita G20 gi maroina Business 20 B20 gi mifam ama saruk yananaba leibak kaya gi mirul sing Imphal thunglakhi Maduda Malem gi tongan ba leibak kolumdoi gi business delegate kuntaruk amadi leibak sing adugi ambassador yauna maruibo official kunmari Imphal thunglakhi Makhoina numit aduda Palace Compound leba City Convention Center da B20 gi mifam da saruk yakhi Mifam adu hodopagi thoramda Mukhyamantri Nongthoman Biren Singna Manipur da tongan ba sector singda investment tahuningbigi apamba phungdokhi Mahaki warolda Rajya Sarkar na hauki ba sahi kharadagi khongjel yangna paikaliba sakot thorangi thabak singi matangda ningthina pankhi Masiga loinana Manipur asi Act is policy gi khwaidigi maroiba thodang logudoriba rajya amani hainasu delegate singda thamki Loinana Rajya Sarkar na investment ta kodong sanana ba policy kaya su sanan ba haure haina phungdokhi Sri Biren Hai State government is also considering setting up an investment promotion agency to facilitate investment to promote ease of doing business. The Manipur Industrial Single Window Clearance Act 2021 was enhanced. Given the importance of logistics, the Manipur Integrated Logistic Policy 2022 was notified to provide adequate land for developmental needs for the investor. Government also approved setting up of a land bank. Industrial estate in Manipur are being made available on lease. Under Manipur Public Procurement Policy, we are giving preference to products made in Manipur for government purchases. B20 ki mifam ga mari lenana lagliba delegate sing aduna thangja numita Manipur gi aitihasik oiraba madi tourist spot sing koina satuna yengki Makhoina haigang da leiba Ibudo Margin Polo Complex satki loinana mafam duda sagol kangje amasung aram bai gi display sing yengki Manipur gi asigumba top laba saktam sing asi ururaba matungda Australia dagi lakpa delegate amana Akashbani Imphal gi pawgi saktam da asumna phungdokhi The country has undoubtedly transformed under his leadership, and the world is coming to be part of what India is growing into. And this is incredibly special to see states such as Manipur really being pushed to the front of the conversation as well. And the opportunities that will flow from it are just enormous. Delegate sing aduna Moirang Khunau da leiba Sangai Ethnic Park da satuna lamdam sigi tongan ba phurup singi jagoi isai yengkhi aduga Loktak Park ki phajaba sing adusu miyeng tahanki Nomai sing numita Imphal thadoki ba delegate sing aduna Khwairangban Ima Kaithel Sri Govindaji Temple sing basu yengkhi Pumnumang asi ururaba matungda Russia nupi amana Akashbani Imphal gi I pau kangbuda asumna phongdoklamki This is the first time for me in the northeast of India, and I'm enjoying so much from the moment when the plane landed here in Manipur. That's a great initiative that we are here starting to explore new regions and new possibilities for investments, and now our Russian companies also will be aware of such great opportunities. Rajya Sarkar gi school phagan si mission asi mai pakna sathabada mateng oinanaba haujik watuna leiriba mahi loisang singi oja sing atuba matamda recruitment taunaba leigang na warep laukhre leiba kopon numita Mukhyamantri gi secretariat pangthokpa rajya gi mantri mantol gi mifam na warep adu laukhibani hiramadu gi matangda rajya gi information and public relations mantri Dr. Sapam Najan nahai Rajya sigi sarba shiksha abhiyan gi makhada watuna leiriba pre-primary oza lising masama nifu amasung atopa graduate oza samnga launaba mantri mandol na warep laure masina thabak to onthoklaba matamda lamdamasida quality education purakna bohona bata hena mateng oiragani magna hai mantri mandol gi mifamna rajya gi oina banning of unregulated deposit scheme but selama hangdokna basu warep laukre magna hai banning of unregulated deposit scheme but
ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯜ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯤꯅꯥꯟꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒ ꯑꯗꯨꯒ UDC ꯑꯃꯒꯤ ꯃꯣꯏꯒꯤ ꯔꯤꯑꯦꯟꯒꯦꯖ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯉꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯁꯤꯅ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ एडुकेशन सेक्टर जी हेन स्ट्रेंथन तौननबैदमक्ता प्री प्राइमरी टीचर निफु SSA की मखादा लौननबगी अयाब पीग्रे दुगा लोइना ग्रेजुएट टीचर चनीगा तरा अमुक सेंट्रल गवर्नमेंट की अमुक लौननबा अमुक पीबिरई अदुबु कैबिनेट ना अनदर 290 हप्सलगा चंगवा लौननबगीदमक्तासो अखोय अयाब पीग्रे दुगा अखोयगी 7.35 acre land se Manipur Zoological Garden gi simazo adom cabinet adamaya Malem Singba Thungna sahi khudingi February 13 bu World Radio Day haina palan tawduna lagli sahi asigi oina su Bharata nithukaba numita World Radio Day pangthokre numit asigi maruiba pandamdi radio gi maruiba amadi radio gi kuthangda miyamda e pau piduna ningthina bhab tahanba haibasini Handak sahi asi tharga tarani thorek suba World Radio Day gi hiram asina Radio and Peace haibasina oiki numit ini gi oiba radio festival ama Akashbani na mapung oiba thodang lauduna nei Delhi ta pangthokhi masiga loinana World Radio Day ga mari lenana Bharat ki official broadcaster ama oiriba Prasar Bharati gi CEO Gaurav Dibedi na miyamda asumna paujel pikhi The complex array of All India Radio's multilingual nationwide programming across 9 decades bears testimony that in the truest spirit of Ek Bharat Shresth Bharat and shall altruistically continue to do so amid varying emerging challenges. India being a proponent of world peace, that element will always be an integral part of her radio discourse. Once again, on World Radio Day, my best wishes to all radio listeners. Let us together create more inclusive platforms on the path of nation building and peace building. Let us leverage rapidly emerging technologies to reach out more effectively to the remotest corners of the land to ensure that all voices are heard. Mahaki Warolda All India Radio gi Director General Basudhya Guptana Radio haibasi e pau khangna bohona bada yabna araiba pambai amani haina phongdokhi इस वर्ष विश्व रेडियो दिवस की थीम है रेडियो और शांति, जो विशेष रूप से दुनिया भर के लोक सेवा प्रसारकों के मूल उद्देश्यों में निहित है। इन संस्थाओं ने विश्व की अनेकों उथल पुथल के बीच समाज में संतुलन बनाए रखने का निरंतर प्रयास करते हुए सुनिश्चित किया कि आवाजें अनसुनी न रह जाएं। स्पष्ट सी बात है, इस वर्ष की थीम भारत के लिए और खास तौर से आकाशवाणी की दृष्टि से भी अति महत्वपूर्ण है। राष्ट्र की विस्तृत विविधता के साथ यह आवश्यक हो जाता है कि उसके उद्देश्यों में पारस्परिक शांति को बढ़ावा देने के साथ साथ आंतरिक मन शांति के बिंदु भी शामिल हों। Nakal amaromda Manipur dasu Akashbani Imphal na tongan ba makhal mathel gi thorom sing sandoktuna miyam gi mit nakong ohenna bohona bada asoba thudang lauri lamdamasida Akashbani Imphal na lauri ba thudang gi matangda Akashbani Imphal gi ihan hanba Manipuri announcer Yengkhom Zugeswari na mahagna Akashbani Imphal la thabak tawringai matamda thengnarikhiba awa nongai gi matangda Akashbani Imphal gi paw gi saktamda asumna phongdorakli ahanba maktada radio tabiriba Manipur gi miyambo World Radio Day na lakpada taram na oksari. Radio haibasi ipaw kakinatana miyamda entertainment piriba medium amani. Manipur daso lamdamasi ki miyamna radio gi mahawasi English ng masamapal hongpongdoy August tara mga day pangbahoki. Manipur da radio station na si Laitringida Guwahati dagi relate na tharom kiyamarum sandoklami. Hawjik Lairiba radio station asigi mamangda Raj Bhavan manakta station na silerami aduga transmitter na DM College campus talerami aduga office na pass MR da oirami radio hek hawdokpaga announcer am oina ina sambla leramba khudong chaba mayamado hawjik lairiba sedi amna sauna khena khare matamgi matungla hawjik technology ki mating na thabak phalimak laithok hale miyambo radio de hena puning singsinaba nungai raba Loksing Gyan Oibia Tarum Kayamrum Hena Sandok Chahani. Radio Hibasi, Muga, Tana Tanaba Yadrava, Adumba Medium Mamani. February Tarahumdoi, World Radio Day in Alapada, Lamda Masigi Miambo, no look Sabagalina,
हेना अफफब सजेशन पिबिरक्तुना रेडियो बु हेना चाखरमदा मतेंग पांगबियो हाइजरी आकाशवाणी इम्फाल की पाव की सक्तम की सरुक अखनब पाउदमदा अखोई की उखरुल पाउमी सोथिंग सिमरेगा उखरुल फॉर सस्टेनेबल डेवलपमेंट की कन्वीनर जानियो बारमग उनापा मणिपुर खक नतना क्लाइमेटिक कंडीशन मानप मालेम की मफम कयादा फेब्रुआरी मार्च अमसुंग अप्रैल सिदा मरु मरांग हुनबा कुमै पांगथोकी मणिपुर दा मरु मरांग हुनबा कुमै असि याम चावना अमसुंग हराव तरामना पांगथोकपा थेंगनई कुमै मतम असिदा थवाई यावना इसेई शकी चकोय तावी अमसुंग मेरीमेन कयासु पांगथोकी लोइनमक सि 80 मरु मरांग लैये मरु मरांग सि हुनबा सेम शाखरे हाइना फोंगथोकचबनी मरु मरांग हुनबा की कुमै सि career essence preserving of indigenous seeds oibani ishai shakpa amasung chakoi shapa si marumrang leibakini marumrang amapau leidaba mi atuna ishai shupsak shagoi amasung chakoi shuptau tauroi si logical human nature oyi atom oirati kari kitamak aikhoi mayam ipu ipa singna thambirakpa seeds mayam si aikhoina sichinariba climatically chanapa seeds mayam si preserve tauroitra haibasini ukhru zila ki oina hairati UN Sustainable Development thunghanapa amasung United Nations ke Food and Agriculture Organization FAO ki guideline makhada indigenous seeds mayam si manghantanapa ukhru for sustainable development kaupa organization sina ningthina thapak tauri ngasi ki program asida Ukru for Sustainable Development ki convener Mr. Sanju Varambu interview tauba ngahaknang taminasi. For sustainable development, in 2017, the UN ki sustainable development goals to discuss towningai, prioritize towningai, awareness spinningai, sensitize spinningai, concerned community citizens in the form to keep a platform amane. Since 2017 till date, UFST na paikadliba initiate dawkiba issues agenda si yamti yame. Still then, all of them are directly related to UN sustainability goals. She's the direct related to mayam to paikhatpani, initiate dawkapani. Aduga, ikoina yamru ene yengi si focus area ama wen yengi si indigenous seed exhibition si koi ki priority amani ene koi yam luna lauji. Aduna koi for the past 2-3 years we have been promoting this one. Adu kum si su ekwen si tawe. Why do we focus on indigenous seed exhibition and promotion of indigenous seed sikri dobra hiraga how kiba 100 years ki manung sida around 90% of the seeds has been extinct from the surface of the earth ekoi mayam khange adu lak to riba chahi sing sida amu 60,000 to 1 lakh seeds mayam si mang bagi chance yam wang na le habi su ekoi khange si gumba yengega aduga prithvi sida shanariba politics miam food sovereignty food security she gi politics miam shi yenga ekoi gi indigenous seed handloom seeds miam shi in which we have attached our culture tradition whatever she lady ba miam shi ekoi na promote daudradi protect daudradi preserve daudradi lagdori ba impact to negative oiman gini ekoi sustain dabang moy habagi adude ekoi step ama lauraga sustain dabang ngamba community oise habagi humble initiative oina ekoi UFST na initiative khepne and most of the time ekoi na see exhibitions si dabase luire phanit also called the seed sowing festival sida target targa tawi krigi no hairaga si luire phanit hairiba festival se the whole activity starting from day 1 till the end mayam se folk dance khangde folk song khangde la khangni or virgin dance khangde dug of war khangde invocation by the chief khangde activity mayam se sit focused over revolved over activity atne murudu later the festival si later ba adna sida darba mayam se sit the focus dabani na ekoi ge sit to exhibit darga siki importance to silei ko and sensitize to see and ekoi ge reorient darga aina di iba ibu sing na practice daramba mokoi gi jingjak mayam sits mayam to preserve promote darga sina ekoi gi sustain tawbagi chances to yam wange when she practice already habagi focus ida the concept to the show when organize si tawshu dawbane yam interesting and encouraging feedback ekoi na phangbadi observation ekoi na phangbadi nahan hunphun luira 2023 sida ekoi na exhibition dawbasi da indigenous seed varieties si Myanmar 113 pubang amene adu already in one village 113
indigenous seed varieties le re adu ardi even Tangkhul villages se some 250 kumbal le re si gi jang da leibo khun si the indigenous variety kya le ram gati adu whole Manipur da ti kya le gini whole northeast da ti kya le gini adu indigenous community myam le re singi da ti kya le gini si khallaga si ekoi dawdi si very encouraging ekoi sustain da bangam gani aduna si ekoi promote to patai habagi ekoi bu further reinvigorate it sigi observation myam sin ekoi bu dumai na reinvigorate to bi aduga mo khoi ni su sigi awareness sigi importance si myam si khara effort piraga pak chaw na shom da su awareness si khara pbu habidi su ekoi bu sum request awi aduna wakhan amane aduna focus area ma waidorini effort ama waidorini adu UFST na request owning bidi whether it be state government or different departmental agencies instead of hybrid import to pagi muhut di ekoi ki indigenous seed bank si leningai village da or cluster shemaka region wise oina paikhat laga area to the seed bank si sabiba aduga regularly seed exchange to si kumbagi support to biba haibisi ekoi pami haibudu asum thamninge Maromrang si later the future generation chu later roy Maromrang hunba kumai harau taram na pangthok si oirishu indigenous seeds manghanta na pa tawbasi aikhoi mayam mateng pifam thoki Ukhru zilla da ibu ibasing na sijinaramba seeds mayam si munna yengradi shoidana cha manga chaturu ki changda leiram kani haina khalli seeds mayam si ningthina sijinaradi protective shoe hanna oikani haina thachi Thaina da ki sijinaramba marumrang singsi kharati mangraba kum ui Siseng na hairati genetically modified tawkraba hybrid varieties sing si sichin krapakini haibayai Manipur da Kanglup kayana marumrang hunba kumai pangthok bisi indigenous culture oi atu oirati indigenous seeds mayam si manghantanaba marumrang hunba kumai asida ningthina awareness create tawpa tarkar lei Marumrang hunba kumai harautaram da pangthoksi oireshu indigenous seeds manghantanaba future generation manghantanaba tawbasina henna artha thoki Akashwani Imphal ki akhanapa pau ki shaktam kitamak ukhruta ki sothing shimle Matang asida Akashwani Imphal ki e pau kangbuna puthokpha sayol gi pau gi shaktam loizare thoromasi gi ai ba thoksom jogendrajit thorom puthokpa gin gangte tengbangbi jibanlata sarangthem lijakhiba Maibam Dwijamani